Angangsa ay mo halae hazik wari tarasi wari malirage aduga wari se munna tagadabani kaigino haibada wari se loirakpada aina question khara hangani adugi question sigi answer si nakoina comment ta hairam gadabani aduga comment ta hairam mi singdo adugi maming se mathangi story da soidra makki khoina lauthorkani na khoi gi ming aduna wari haurage ko thaina mamangai da turena magi mapanda jam ama haurameba jam sigi mathakta yong ama magi mayum dawna ma se adum aduda leiraba jam se mulakpa do khara cha phan phan chong dana sana maduda ma se nongai na leijarame nomadi khangau-dana koi gumbir achauba hal oiraba ama ma se yamna chak lamandana mana turenduda kumdharaga machinjak thiba thogle machinjak thiba kansida mana kamai togebo nga se tubenna lummega mana chagena nga se kap ek tawi nga se phat ek chen thokhi ade mo amada mo kap ek tawi amuk chen thokhi ma se adumai tawdana numit chupase ma se kari go bim da saba phangdare ma se wa bana loire adagi mana khali as nungsa sabane ngasigi numitse thokna nungai gidre aduna changna chak lambane aisi kamai tawduno khangde haina mase tabna ka khalega ma jami makhongna mase sum hiptona pothaduna lei an leiringai sida ngasagi yongduna haziki kaino se crocodile se uba matamda mana sum ngauksana dana phan chonga sanaraga jamun amun bado khara hi ga cha somdagi amuk phan namuk chong somdagi amuk phan namuk chong ma som sanai adai crocodile duna magi hojiki yong sina dumai tawdu ubaduda ada mana jamun ga chabudu ubaduda mana yengkhallaga ma haye hey yong nangi jamun dubu khita pibirakera ai se chak lamana loire ne na haireba ayong sina hoi ai pirake yani pirake haidra mana jamun se phat he abun ba mayam se he erga mana thak udare adagi crocodile na maya da launa ka thoga kap chare jamun se phanyam hundara kan se ma se cha ma se ngasai gi chak lam du phare ba haraure crocodile se adumaina mana saksa purana mabuk thallakan sida yong siga maga wari watai sanadana nongai nokminna dana makhoini se phaminare adagi di crocodile se yong du da hairame ai chatlage ko itaw aduna hayeng amuk lakke ai khangabra nangi manak sida hai yong sina hoi itaw crocodile lao ado hayeng kawganu ko ai nakta lakpa hayeng su jamun pijadoine aina jam pijadoini haidana haiba are crocodile se ising du da kumdhagare duga tore du da chakre ma se lam thoga magi mayum yong chakre adumain tawdana nungtigi crocodile se hojiki yong se unaba adum lae mai manakta aduga jamun je dum chaba nomadi yong sina ne itaw crocodile sigi jamun se yone phajadra amun base si yumdan pugro nang haidana mana dumain hai ado haibada mana purga laaga crocodile sina magi nupi du da hai se jamun se phajadre ngu si yam hawani yam thumbani angta chara yengune aigi itaw yongdo aduna ne aini he haibado aduna pire ini haina dumain haibasida mai nupi sina jamun se chai crocodile nupi sina hawine amna hawine masigi jamun se haidana mana mangonda mathang numita su dum pura uko jamun se haidana anirak suba su pura e ado adum mana pura aga hek mai nupi ja jamun se piba matam da mana ne yong sigi manam da nuksiba aigi friends yam phai aigi itaw se yam phai haidana no wari je liba se mai nupi sina kalak pa khar hawre adu dagi di nongo sama haire nupi sina aina haiba wa ma ingadabani adu indradi ay yaroi sini aina pamba ma leirena ani nupi sida mana hange kaino ne nang hairo ne ai pige ne nang haido kaino sini nangi na taw yong do sigi yum sita pubiro aduga ai magi heart to sage kaino de yam na hawni jamun do yam hawbane jamun do chaba do
ꯃꯥꯅ ꯖꯥꯃꯨꯟꯗꯣ ꯆꯥꯔꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯏ ꯍꯥꯔꯠꯇꯣ ꯍꯥꯎꯔꯅꯤ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯆꯥꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯦ ꯀ꯭ꯔꯣꯀꯣꯗꯥꯏꯜꯁꯤꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯒ ꯍꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯩ ꯏꯇꯥꯎꯒꯤ ꯍꯥꯔꯠꯇꯣ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯥꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯖꯥꯃꯨꯟꯒꯗꯣ ꯌꯥꯝ ꯄꯤꯔꯛꯏꯗꯨꯗꯤ ꯅꯨꯄꯤꯗꯨꯅ ꯌꯥꯔꯣꯏ ꯑꯩ ꯅꯪ ꯃꯥꯒꯤ ꯍꯥꯔꯠꯇꯣ ꯄꯨꯔꯛꯇ꯭ꯔꯕ ꯑꯩꯅ ꯃꯥ ꯆꯥꯒꯅꯤ ꯑꯗꯨ ꯆꯥꯍꯟꯗ꯭ꯔꯕ ꯀꯩꯒꯨꯝꯕ ꯆꯥꯍꯟꯗ꯭ꯔꯗꯤ ꯑꯩ ꯆꯠꯈꯤꯅꯤ ꯌꯨꯝꯁꯤꯗꯒꯤ ꯍꯥꯏꯗꯅ ꯃꯥꯅ ꯀ꯭ꯔꯣꯀꯣꯗꯥꯏꯜꯁꯦ ꯀꯞꯁꯟꯅꯔꯦ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯃꯥ ꯍꯥꯏꯔꯦ ꯐꯔꯦ ꯑꯩ ꯄꯨꯔꯛꯑꯒꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯗ꯭ꯔꯕꯅꯤna ꯑꯩ ꯄꯨꯔꯛꯑꯒꯦ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯤꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯗꯣꯏꯁꯦ ꯍꯥꯏ ꯅꯨꯄꯤꯗꯨꯅ ꯅꯪ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯌꯦꯡꯅ ꯇꯥꯔꯦ ꯉꯁꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯄꯨꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯣꯀꯣꯗꯥꯏꯜꯁꯦ ꯒꯨꯝꯕꯤꯔꯁꯦ ꯃꯥꯁꯦ ꯂꯥꯛꯑꯦ ꯇꯞꯅ ꯂꯥꯛꯑꯀꯥꯟꯗ ꯃꯥꯅ ꯈꯜꯂꯦ ꯀꯔꯤ ꯍꯥꯏꯁꯤꯒꯦꯅ ꯈꯟꯅ ꯂꯥꯛꯑꯒ ꯃꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯌꯣꯡꯁꯤꯅꯗꯤ ꯈꯪꯗꯕꯅꯤꯅ ꯏꯇꯥꯎ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯁꯥꯟꯅꯔꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯩ ꯖꯥꯝ ꯄꯤꯔꯒꯦ ꯅꯪꯉꯣꯟꯗ ꯍꯥꯏ ꯑꯗꯒꯤꯗꯤ ꯀ꯭ꯔꯣꯀꯣꯗꯥꯏꯜꯁꯤꯅ ꯍꯥꯏ ꯏꯇꯥꯎ ꯌꯣꯡ ꯑꯩ ꯉꯁꯤꯗꯤꯀꯣ ꯅꯪ ꯑꯩꯈꯣꯏꯒꯤꯗꯅꯦ ꯆꯥꯛ ꯆꯥꯔꯨꯁꯦ ꯑꯩꯈꯣꯏꯒꯤꯗ ꯂꯟꯆ ꯇꯧꯔꯨꯁꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤꯅꯅꯦ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯖꯥꯡ ꯃꯌꯥꯝ ꯊꯣꯡꯉꯝꯗꯣꯔꯝꯅꯦ ꯑꯗꯨꯅ ꯆꯠꯁꯤꯜꯂꯛꯑꯣꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯌꯣꯡꯁꯤꯅ ꯍꯥꯏꯌꯦ ꯑꯗꯨ ꯏꯇꯥꯎ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯗꯤ ꯏꯁꯤꯡꯗꯗꯤ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯃꯥ ꯍꯥꯏꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯒꯤ ꯃꯊꯛꯁꯦ ꯇꯣꯡꯉꯦꯗꯅ ꯑꯗꯨꯒ ꯑꯩꯅꯅꯦ ꯏꯔꯣꯏꯔꯒ ꯆꯠꯂꯒ ꯅꯪꯅ ꯇꯣꯡꯉꯒ ꯐꯝꯃꯒ ꯅꯨꯡꯉꯥꯏꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯗꯤ ꯍꯔꯥꯎꯃꯟꯒꯤꯅ ꯑꯩꯗꯤ ꯉꯁꯤꯗꯤ ꯅꯣꯏꯗ ꯂꯟꯆ ꯆꯥꯗꯣꯏꯅꯤ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯅ ꯏꯟꯚꯤꯇꯦꯁꯟ ꯇꯧꯕꯤꯕꯩꯗꯃꯛꯇ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯂꯟꯆꯇ ꯀꯧꯕꯤꯕꯩꯗꯃꯛꯇꯅ ꯍꯔꯥꯎꯗꯅ ꯃꯥꯒꯤ ꯃꯅꯒꯟꯁꯤꯗ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯃꯅꯒꯟꯁꯦ ꯇꯛ ꯂꯥꯎ ꯐꯝꯃꯦꯔꯒ ꯃꯥꯁꯦ ꯇꯣꯡꯉ ꯆꯠꯂꯦ ꯀꯩꯅꯣ ꯇꯨꯔꯦꯟꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯡꯉꯒ ꯍꯔꯥꯎꯔꯒ ꯏꯇꯥꯎ ꯑꯁ ꯑꯩꯗꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯌꯦ ꯏꯁꯤꯡꯗꯨꯕꯨꯁꯨ ꯑꯩꯅ ꯏꯔꯣꯏꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯁꯤ ꯌꯦꯡꯉꯣ ꯅꯉꯣꯟꯗ ꯇꯣꯡꯉꯒ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯌꯦꯅ ꯇꯧꯔ ꯆꯠꯂꯦ ꯑꯗꯨꯒꯗꯤ ꯀ꯭ꯔꯣꯀꯣꯗꯥꯏꯜꯁꯦ ꯋꯥꯈꯜꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪꯅꯦ ꯉꯁꯤ ꯑꯩꯅ ꯄꯨꯔꯤꯕꯁꯦ ꯅꯪꯕꯨ ꯆꯥꯛ ꯄꯤꯖꯅꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯍꯥꯔꯠꯁꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯅꯪꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯖꯥꯃꯨꯟ ꯑꯊꯨꯝꯕꯗꯣ ꯆꯥꯕꯅꯤ ꯅꯪ ꯍꯥꯔꯠꯁꯦ ꯊꯨꯝꯃꯝꯒꯅꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯅꯪꯁꯦ ꯄꯨꯕ ꯂꯧꯕ ꯂꯥꯛꯏꯅꯤ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨꯀꯣ ꯋꯥꯔꯧꯅꯨꯀꯣ ꯑꯩ ꯅꯨꯡꯉꯥꯏꯇ ꯇꯧꯏꯅꯤ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯌꯣꯡꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯥꯁꯤꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯍꯣꯏ ꯑꯗꯨ ꯅꯪꯒꯤ ꯅꯨꯄꯤꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯄꯤꯖꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯔꯠꯇꯤ ꯑꯩꯗꯤ ꯖꯥꯝ ꯃꯊꯛꯇ ꯊꯝꯍꯧꯔꯦꯕ ꯎꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨ ꯂꯧꯔꯒ ꯆꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯔꯠꯇꯣ ꯆꯥꯗꯣꯔꯤ ꯑꯗꯨ ꯅꯪ ꯍꯣꯔꯦꯟ ꯀꯔꯤꯝ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯁꯤꯅ ꯀ꯭ꯔꯣꯀꯣꯗꯥꯏꯜꯁꯤꯅ ꯍꯥꯏꯔꯦꯕ ꯅꯪꯒꯤ ꯍꯥꯔꯠꯇꯣ ꯎꯗ ꯂꯩꯍꯧꯔꯦꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯧꯕ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅꯤꯁꯦ ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯂꯛꯑꯦ ꯀ꯭ꯔꯣꯀꯣꯗꯥꯏꯜꯁꯤꯅ ꯃꯥꯒꯤ ꯖꯥꯝꯒꯤ ꯀꯩꯅꯣꯗꯨꯗ ꯃꯅꯥꯛꯇꯨꯗ ꯌꯧꯅꯅꯕ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯌꯣꯡꯁꯤꯅ ꯍꯦꯛ ꯀꯩꯅꯣꯁꯦ ꯃꯥꯏ ꯖꯥꯝ ꯃꯈꯥꯁꯦ ꯍꯦꯛ ꯌꯧꯕꯒ ꯐꯟ ꯂꯥꯎ ꯆꯣꯡꯈꯠꯂꯒ ꯃꯊꯛꯇ ꯐꯔ ꯀꯥꯈꯠꯂꯒ ꯃꯥꯅ ꯍꯦ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯑꯉꯥꯎꯕꯧ ꯅꯪꯕꯨ ꯑꯩꯅ ꯃꯔꯨꯞꯅꯦ ꯍꯥꯏꯗꯅ ꯖꯥꯝꯁꯦ ꯄꯤꯗꯅ ꯇꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯄꯥꯟꯗꯕꯗꯧꯅ ꯑꯩꯕꯨ ꯍꯥꯠꯀꯦꯅ ꯈꯜꯂꯒ ꯄꯨꯔꯤꯁꯦ ꯑꯗꯨꯅ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯀꯩꯅꯣꯅꯤ ꯖꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩ ꯍꯥꯔꯠꯇꯤ ꯑꯩ ꯁꯤꯗꯩꯗ ꯌꯥꯎꯕꯅꯤ ꯀꯗꯥꯏꯗ ꯎꯗ ꯑꯩꯒꯤ ꯍꯥꯔꯠ ꯂꯩꯗꯣꯏꯅꯣ ꯑꯄꯪꯕꯧ ꯑꯅ ꯃꯥꯅ ꯂꯥꯎꯔꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪ ꯖꯥꯝꯁꯨ ꯐꯪꯉꯔꯣꯏ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯀ꯭ꯔꯣꯀꯣꯗꯥꯏꯜꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯥꯁꯦ ꯇꯞꯅ ꯇꯨꯔꯦꯟꯗ ꯀꯨꯝꯊꯔꯒ ꯏꯔꯣꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯥꯏ ꯅꯨꯄꯤ ꯃꯅꯥꯛꯇ ꯌꯧꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯨꯔꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯍꯥꯏꯔꯨꯔꯦ ꯍꯥꯏꯗꯅ ꯃꯥꯏ ꯅꯨꯄꯤꯅꯁꯨ ꯁꯥꯎꯔꯦ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯣꯡꯁꯦ ꯃꯥ ꯃꯊ꯭ꯋꯥꯏ ꯀꯜꯍꯧꯔꯦ ꯀ꯭ꯔꯣꯀꯣꯗꯥꯏꯜꯗꯣ ꯃꯃꯥꯟꯅꯕ ꯀꯥꯏꯅꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯥ ꯌꯣꯡꯗꯨꯅꯁꯨ ꯖꯥꯝꯗꯣ ꯄꯤꯗ꯭ꯔꯦ ꯃꯥꯒꯁꯨ ꯎꯅꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯣ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯗꯨꯒ ꯔꯤꯂꯦꯇꯤቭ ꯑꯣꯏꯔꯣ ꯐꯦꯃꯤꯂꯤ ꯑꯣꯏꯔꯣ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯍꯥꯠꯂꯣꯏꯗꯕꯅꯤ ꯑꯗꯨꯒ
ꯌꯣꯡꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯕꯜꯗꯨ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗꯨ ꯂꯥꯛꯑꯀꯥꯟꯗ ꯈꯨꯗꯛꯇ ꯃꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯃꯥ ꯃꯁꯥ ꯀꯟꯖꯕꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯀꯧꯏ ꯑꯗꯨ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯈꯪꯕ ꯑꯗꯨꯅ ꯋꯥꯔꯤꯁꯤꯅ ꯑꯁꯤꯒꯤ ꯑꯅꯤꯁꯦ ꯃꯣꯔꯦꯜ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯇꯥꯛꯏꯕꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯪꯒꯗꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯀ꯭ꯔꯣꯀꯣꯗꯥꯏꯜꯒꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯄꯗꯒꯤ ꯌꯣꯡꯒ ꯀ꯭ꯔꯣꯀꯣꯗꯥꯏꯜꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯕ ꯃꯔꯨꯞ ꯑꯣꯏꯔꯝꯕꯁꯦ ꯀꯥꯏꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯍꯥꯏꯔꯛꯑꯣ ꯀꯃꯦꯟꯇ ꯑꯗꯨꯒ ꯑꯩꯅ ꯃꯤꯡ ꯂꯥꯎꯊꯣꯔꯛꯀꯅꯤ ꯑꯆꯨꯝꯕ ꯃꯤꯗꯣ ꯑꯆꯨꯝꯕ ꯑꯟꯁꯔ ꯄꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯦꯌꯔꯁꯨ ꯇꯧꯕꯤꯔꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ